Lakipur online puthokchaba May gi tang 38 Ningthaukaaba numit ki Khomjinba Pao tabirasi. Ahanbada maroiba pau. Silchar Medical College ta black fungus ni haina chingnaba case ama thengnare. Assam gi mafam dasu marfuni pan suba thangta yening hunba numit pangthoknakhi. Modutila thodoki matangda nongin NGO na victim ga unakre. Question gi model hongloi adubo subject masing hantahangani haibagi wafam mahi masing gi mantri na phongdokre. Assam da June gi tang 3 tagi hauraga tapna athing basing lauthok yai. Ngasi dagi June gi tang 3 phauba Assam Meghalaya amasung Sikkim da akhak araw loinana akan manong churaba yai. Dr. Singh join tobiu amukhana stay natraga transfer tobiganu haiba wafam ajukana phongdorokre. Asian Boxing Championship ki final da Mary Kom silver medal phangle amasung Assam dangarang nauna mioi lising homba chaniga nipu manga COVID ki anuba case thengnakre. Laichada sin ngarang mioi yangkhai manga sikibaga linana sikibagi apunma masing lising homba chahum sukre. Haujik mapungoi ba pau tabirasi. Silchar Medical College ta black fungus ni haina chingnaba case ama thengnare. Adumoinamak hiramasi matangda official oina lauthoktre nongmanini asida mioi aduki swab amasung biopsy report phanglagani haina asa tauri. Wafam asing arang nongmaijing nimita Kasar jila gi DC Kirti Joli amasung Silchar gi MP Rajdeep Rai yauna pangthokiba pau gi mifam amada Silchar Medical College ki principal Dr. Babul Besbarwa na phongdokhibani. Karingban jila dagi lakhiba mioi asi May gi tang 5 da COVID positive oirba matung May gi tang 18 da negative laktuna yumda hanki. Adubu sor honba nungairaktabadagi Silchar gi private hospital amada amuk layingduna leirakhibani. Hakchangi pibam phasilaktabadagi May gi tang 16 ta Silchar Medical College laying sangda purakhi. Mahaki layongda chingnaba lakpadagi laying sang asida potassium hydroxide changyengda black fungus ki infection positive oiba thengnakhi. Makha taba changyeng gi report phangri phawbadi laina asina nare haiba chapsana haiba ngamdri haina Dr. Besbarwa na phongdokhi. করা নাই আমার কথাটো হৈছে কি এটা ইন্ডিকেশন পাইছিলে সাসপেক্টেড কেস এটা আমাৰ ইয়াতে ভৰ্তি হৈছে আমাৰ কমপ্লিটলি ইনভেষ্টিগেশ্যন যেতিয়ালৈকে ৰিপৰ্ট অহা নাই তেতিয়ালৈকে আমি ডিক্লেয়াৰ কৰিব পৰা নাই অফিচিয়েলি কিন্তু প্ৰিলিমিনাৰী যিখিনি ইনভেষ্টিগেশ্যন দেখা গৈছে প্ৰিলিমিনাৰী ৰিপৰ্ট মতে ব্লেক ফাংগাছ টাইপ অফ মানে কি পেচেণ্টটো আমি সেই হিচাপে আমি ধৰিছোঁ আৰু একৰ্ডিংলি তাৰমানে ট্ৰিটমেণ্ট আৰম্ভ কৰিছোঁ যিটো প্ৰিলিমিনাৰী টেষ্টিং হৈছে এইটো কালি মাজৰাতি আমি পাইছোঁ সেইটো পটাছিয়াম হাইড্ৰক্সাইড টেষ্ট যিটো আছে সেই টেষ্টটো মতে ব্লেক ফাংগাছ লাইনতে যায় কিন্তু যেতিয়ালৈকে আমি কালচাৰ ৰিপৰ্ট আৰু বায়োপসি ৰিপৰ্ট নাপাওঁ তেতিয়ালৈকে আমি কনফাৰ্ম কৰি ক'ব নোৱাৰিম যে ইট ইজ এ টিপিকেল ব্লেক ফাংগাছ কেছ Mucormycosis natraga black fungus asi thoidokna mi painingai oide masidi corona gumna laichat ama nate laina asi olang thagi matamda ayamana naba thengnai haina Silchar gi MP Dr. Rajdeep Rai na phongdokhi laina asi gi hidak langthak sing Silchar Medical College ta phangi mayam na masida mi paiba tawiganu haiki mioi adu tongan thamduna layeng chathari masigi matangda thoidokna pakhaningai oide miyam na mangjongna na symptom ulakpa matamda layeng sangda lakpiu haina Kasar gi DC Kirti Joli na phongdokhi marfu nipan suba thangta yening hunba numit ngarang Manipur amasung ate mafam singda pangthokna kibagum asangmi mafam dasu pangthokna ki thangta academy sonai na silangduna ngarang marfu nipan suba thangta revival day ki thoram pangthokhi Thoramasida Yumnam Manikanta, Kaisam Chandra Kumar, Khomdram Buddha Chandra, N. Merina na chingba Thangta Academy, Sonai gi Sanaroi Singsu Sarugyakhi. Assam Thangta Association nasu numida siga mari lenana Lakipur Khuman Ibudau Thongnang Langpakta achamba tharomama pangthokhi. Modutila thodoki matangda nongin NGO na victim ga unakre. Nongin NGO na ngarang nongmaijing numit ki ayukta Modutila gi thodokta chaitheng nanglabi nupi aduga unaduna pukning wakal phathana leinaba wari watai sanakre awa chaitheng nanglabi ichel adugi damak
loop asinasu pamom tingli haiba wafam phongdoklamki NGO asigi mihut singna gungur thanagi ayoga su unaduna case asigi matangda kupna wari sanaki khongchat aduda nongin NGO gi chairman Gunadhon Mutum secretary Sarat Plaisram joint secretary Laisram Satyajit executive Ningthaujam Biramhon Potsangbam Roman treasurer Pratima Devi justice demand committee for Madhutila rape victim gi vice president Thambal convener Nilchandra advocate Loknana Chingmamiyo Singh Sarugyaki Porikha cancel oibegi wafam leite metric amasung higher secondary porikha oigani haina mahi masingi mantri Ranos Beguna haikre karamba matamda amasung karamba model da SSLC amasung higher secondary gi porikha oigadabano haiba tangdangba haiba ngamdri adubu covid ki phiba masina khara namtharakpada numit 15 gi mamangda lauthokani haiki porikha question gi model hongloi adubu subject masing hanthagani haibagi wapam mahakna phongdokhi পরীক্ষা অনুষ্ঠিত নোহোৱাৰ কোনো কাৰণ কোনো ভিত্তি নাই এতিয়া দুটা কথা আহি পৰে যে কোন তাৰিখত হ'ব আৰু কি মডেলত হ'ব তাৰিখ সম্পৰ্কে কওঁ যে পৰিস্থিতিৰ উন্নতি ঘটিয়াৰ লগে লগে আমি যেতিয়াই স্বাস্থ্য বিভাগৰ পৰা অনুমতি লাভ কৰিম গাইডলাইন লাভ কৰিম তাৰ লগে লগে আমি পৰীক্ষা অনুষ্ঠিত কৰিবৰ কাৰণে আমাৰ বিভাগ প্ৰস্তুত হৈ আছে আমি 15 দিনৰ নটিছৰ ভিতৰত পৰীক্ষা পাতিবলৈ আমি সষ্টম হৈ আছো আমাৰ ৰক্ষা মন্ত্ৰীৰ উপস্থিতিত আমি এখন ডাঙৰ সভা পাতি আলোচনা কৰিছো কৰাৰ পাছত এটা ইংগিত দিয়া গৈছে যে CBSE সংকুচিত পৰীক্ষাৰ হেৰিৰে হ'ব আমাৰ হায়াৰ সেকেন্ডাৰী মেট্ৰিকো অলপ সংকুচিত সাবজেক্টেৰে এতিয়া আমি বিভিন্ন পক্ষৰ লগত আলোচনা কৰিলো শিক্ষাবিদসকলৰ লগত আলোচনা কৰিলো সদৌ অসম ছাত্ৰ সন্থাৰ লগত আলোচনা কৰিলো নিখিল বড়ো ছাত্ৰ সন্থাৰ লগত আলোচনা কৰিলো এই সকলোবিলাকৰ মতামত সাপেক্ষে আমি কেইটামান দিনৰ ভিতৰত আমি স্পষ্ট কৰি দিম কোনকিটা সাবজেক্টত হ'ব কিন্তু পৰীক্ষা হ'ব আৰু অলপ সংকুচিত কাৰ্যক্ৰমেৰে পাঠ্যক্ৰম হ'ব পৰীক্ষাৰ যেটো প্ৰশ্ন কাকতৰ আৰ্হি মডেল হেতু সলনি নহয় এটো আমাৰ পূৰ্বৰ নিচিনা আৰ্হি আছে সেই আৰ্হিয়ে হ'ব সংকুচিত হলে বিষয় সংকুচিত হ'ব পাৰে কিন্তু প্ৰশ্ন কাকতখন সংকুচিত নহয় প্ৰশ্ন কাকতৰ যেটো কোৱেশ্যনৰ আৰ্হি হেতু কোনো পৰিৱৰ্তন Asamda jungi tang teretagi hauraga tapna unlock toraklabayai adumoinamak jungi tang 15 phawadi mapung phana athingba asi lautokloi haibagi wapam Mukhyamantri Dr. Himanta Biswa Sarma na phongdokre COVID laichar asina maram oiraga mama mapa laikhitraba angang singda Mukhyamantri Sishu Seva Scheme gi makhada thagi lupa 3,000 tawduna sel gi tengmang piragani chahi 10 gi makhada leiba angang singna sarkar gi Child Care Institute ta lehanduna larik laisu tamangani laichar asina mama mapa laikhitrabi nupi macha singbuna Kasturba Gandhi Balika Vidyaloy da thamduna larik laisu tamangani aduga COVID ki laichar asina maram oiraga mama mapa laikhidrabi luhongbagi chahi matang surabi nupi macha singdana Arundhati Gold Scheme gi makhada sanatula amaga lupali sing yangkhai ga pigani haina Mukhyamantri na makhata na phongdokhi Indian Meteorological Department gi pau matungina ngasidagi June gi tang 3 phawba Assam Meghalaya amasung Sikkim da akhak arau ga loinana akan manong churaba yai hairi Hairiba matamasida pungda kilometer nifu dagi na nifu manga gi changda nungsi sitkani hainasu nongchingi paw asina makhatari Manipur lengang na megi tang kunipan da Jiribam gi district hospital la lairamba awatpa doctor sing thabirakpada All Jiribam United Clubs Association Ajuka gi maigi dagi Manipur lengak pu thagat pa phongdorakli hiramasi gi matangda Ajuka gi vice president M Premchandrana COVID ki yamna wanaraba matamasida praja singi damak khanbiraduna Jiribam district ta Dr. Singh join tobiu amukhana stay natraga transfer tobiganu haina Ajuka na phongdorakre kogi order ma thokpidana Jiribam gi district hospital gi adumlaba hangdu leirba kogi watnu leirba specialist gaini ortho lo anesthesia na chingba tongan specialist zauna doctor taruk transfer tawbirakpigi damakta Jiribam praja moina thagat phongdokchari adubu laibak thibadi Jiribam da yamna join tawramlaga kharana join tawramdana yamna tuna chatkiba transfer chatkiba aduga sunglak laktana khoi stay tawkiba
ꯁꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯦꯟꯗꯥꯃꯤꯛ ꯑꯣꯏꯔꯤꯕ ꯃꯇꯝꯁꯤꯒꯤ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯍꯟꯕꯤꯗꯅ ꯁ꯭ꯇꯦ ꯇꯧꯗꯅ ꯇ꯭ꯔꯥꯟꯁꯐꯔ ꯑꯃꯨꯛ ꯅꯣꯝꯗꯅ ꯖꯤꯔꯤꯕꯥꯝꯗ ꯖꯣꯏꯟ ꯇꯧꯍꯟꯕꯤꯔꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯍꯥꯟꯅꯗꯒꯤ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯄꯨꯊꯣꯛꯏꯕꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯩꯈꯣꯏ ꯊꯥꯕꯤꯔꯛꯂꯕ ꯖꯤꯔꯤꯕꯥꯝꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤ ꯔꯤꯂꯤꯁ ꯇꯧꯍꯟꯕꯤꯌꯨ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝꯗꯁꯨ ꯑꯗꯨꯒꯨꯝꯂꯕ RT-PCR ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ TrueNet-ꯀꯤ ꯇꯦꯁꯀꯤ COVID-19ꯒꯤ ꯇꯦꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯔꯤ JDO-ꯒꯤ 23 suba mapok kumon thoram COVID ki SOP ngaktuna yamna chamna pangthokre ngarang pangthokkiba thoram aduda JDO Jimpal amasung Kada gi thomising sarugyaki thoram adugi matangda Jiri Development Organization JDO gi President N Sadananda Meiteina asumna phongdokhi Jiri Development Organization na sahi kunbomdoi surakpa mapok kumon lakpada aduga Jiri Bamda natana Manipur gi praja punamaktasu koina ikai kunaba amasung tablon khangbasu uchari hodo hedona Jiri Development Organization na aikoi hek link khalakpadagina ngasi phawada Jiri Bamgi awat apa Jiri Bamgi tangai phadaba tabak thorong kaya praja gi mihut sindana prajana haktheng satuna hairuba tanaruba gi khudong saba phangdaba adumlaba development gi thabak singado Jiri Bam Development Organization na JDO na mahut sinjaduna lakibani ngasi maksu aikoi Jiri Development Organization na atat akham leitana praja singi Jiri khaktagi natana Manipur gi praja punamakki awadapa khudong sadaba thengnarakpa lambi thongi mai singi laina tinagi hiram kayaga sothauraba amasung नेंखटपदा दरकार लेबा पुनमगसी मरी लेनबा अथॉरिटी दा अदुगा मरी लेनबा विभाग सिंगदा ताना जदुना ngasi gi lainga ngasi gi administration asiga matam gi oyo paw phawna jaduna miyam gi mateng pangduna laksari hojik su hedok na laiba laina laichat ase masibu miyamna mamut taana khangbiduna sarkar asina piriba guideline asi munna masak khangbiduna aikoi khut sa toina hamdok piba mark su piba aduga mi amaga amagi arapasi yamdramda putaru lafan biduna aikoi laina laichat asi thengnabada prajamiyana sumatien pangbigani aduga hedok hedona malemdagi asuba COVID-19 asisu muthakibada miyamna lantheng chauba lanmi obiu haibo wafam asisu ngasi Jiri Development Organization gi foundation de thorong mari lenana iko nonna aijeri Dubai da chathariba Asian Boxing Championship ki kilogram 82 gi kanglup ki final da taruklak world champion oikhrabi Mary Kom silver medal phangle Mary Kom dagi chahi 13 makha anirak world champion oikhrabi Kazakhstan gi Nazim Kaizaibe-ga ngarang nomaijing nimita sanakiba final da maithioki handaki asi tharaga Asian Boxing Championship dagi mahaki silver medal ani amasung gold manga sure Silchar Medical College layeng sangdagi ngarang nongmaijing nimidang wairam pung manga da thokiba COVID ki update matungina layeng sang asida COVID na maram oiraga mioi amasikre laichet asina layeng duna leiba active case ki masingna chaniga marfuni thoini masigi manungda marfutara mangana ICU da kunmapan na ventilator da aduga mioi nipunipa na oxygen support ta leiri haina layeng sang asigi wangang loi Dr. Bhaskar Gupta na phongdorokhi শিলচর মেডিকেল কলেজের কোভিড সংক্রান্ত আজকের আপডেট শিলচর মেডিকেল কলেজে আজ বিকাল 5টার সময় 282 জন পেশেন্ট অ্যাক্টিভ অবস্থায় আছেন আইসিইউতে 95 জন পেশেন্ট এবং ওয়ার্ডে 187 জন পেশেন্ট আছেন ভেন্টিলেটর সাপোর্টে 29 জন পেশেন্ট আছেন এবং 48 জন পেশেন্ট অক্সিজেন সাপোর্টে আছেন গত 24 ঘন্টায় শিলচর মেডিকেল কলেজে 35 জন পেশেন্ট করোনা নিয়ে ভর্তি হয়েছেন এবং 40 জন পেশেন্ট ডিসচার্জ হয়ে গেছেন 31 জন পেশেন্ট হোম আইসোলেশন নিয়েছেন র্যাপিড অ্যান্টিজেন টেস্ট গত 24 ঘন্টায় 40টি স্যাম্পল পজিটিভ এসেছে এবং RT-PCR 20টি স্যাম্পল পজিটিভ এসেছে গত 24 ঘন্টায় শিলচর মেডিকেল কলেজে করোনা নিয়ে একজন ব্যক্তির মৃত্যু হয়েছে Lakhipurna konba mafam singda ngarang chathakiba COVID changyengda mioi kunmari COVID positive oiba thangnaki
ngarang nongmaiji numit Kasar jila gi Lakhipur subdivision gi tongan ba center singda mioi chahum ga yangkhai mathoi da covid ki rapid antigen test pangthoki changyeng asigi manungda apunba mioi kunmari gi masada covid positive oiba thengnaki Assam da ngarang mioi lising hom ga chani ga nifu manga gi masada covid positive oiba thengnaki pharakpagi chang chada marifu manga dasamik mapan taret oiri Assam da ngarang nongna mioi yangkhai manga laichata sina siki ba galoinana siki bagi apunba masing lising ahom ga chahum sukre Manipur da mioi lising amaga subna kuntrani thogi masada ngarang covid positive oiba thengnakre mioi chamnga ga humpu humdoi phaduna yumda han kibaga loinana phaduna han khrabami ki apunba masing lising nifu ga chatru ka subna taret ni pharakpagi chang chada marifu mathoi dasamik mari suino oiri layeng chathaduna leiriba active case ki masingna lising nipan chamri ga marfu ni thoini Manipur da ngarang laichad asina mioi tara taret siki baga loinana Sikhi bagi apunba masing chatret ka marfu 30 sukre Bharat ki haksel amasung yaipa yumbal loisangi pau matungina haukiba pung kunmari da leibak asida laichat asina ngarang sikhi bagi masing lising ahum chatru ka taratret oike Aroibada maroiba pau amukhanna Silchar Medical College da black fungus ni haina chingnaba case ama thengnare Assam gi mafam dasu marfuni pan suba thangta yening hunba numit pangthoknaki Modhutila thodoki matangda nongin NGO na victim ga unakre question gi model hongloi adubo subject masing hanthan gani haibagi wafam mahi masigi mantri na phongdokre Assam da jun gi tang tere tagi hauraga tapna athing masing lawthoklaba yai ngasi dagi jun gi tang ahum phauba Assam Meghalaya amasung Sikkim da akhak araga loinana akan manong churaba yai Dr. Singh join taubiu amukhana stay natraga transfer taubiganu haiba wafam ajukana phongdorakre Asian Boxing Championship ki final da Mary Kom silver medal phangle amasung Assam dangarang nauna mioi lising hombo chani ga nifu manga covid ki anuba case thengnakre laichada sina ngarang mioi yangkhai manga sikhi bagalunana sikhi bagi apunma masing lising ahum ga chahum sukre Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare